mayang Imphaldagi nupa macha ama isingda taki habadu ngasi asiba haksang oina phangkhre Lalim village update ta junta na lalim da air strike tawbada morega nakna laiba lalim ge Kuki khunda tasen badagi masang yamlaba Kuki kya haikhre hari loina na Nakalamuram da junta ga KNB plus PDF ko khuthongna bada sekiba PDF anidi masak khangbangam kre haina social media singda photo ke athagana rakhre UNC na emergency mi pham kaukre Myanmar ga lona ribangam khaida border fencing khabagi thabak leptana chathariba sigamari lenana tha asigi tarama thoida UNC ge emergency presidential council gi mi pham kaukre mi pham asida tribal ho ge president sing so sarugyana bakhangan khre hiram asigamari lenana UNC ge general secretary baraya sachangna thadropo cherola mana hairibana Myanmar ga lona riba ngamkhai gi saruk sing da border fencing khaba amasong free movement regime suspend tawkiba sigi matangda India government da pisin kiba ultimatum ki matam ase thas gi tarama thoida loigadabana UNC gi emergency president council gi mifam ase pangthokadabane hairi Laikidraba samita ge asiba haksang laukhre sarkar ga yasinabadi leitre hairi mamang tha July 25 da Thawal district hospital da angang unabada laikidraba khange mamningor mabam ongbi samita ge ngasi GSC amadi imumanu gi miyoi singna rims da gi laukhre thawdo asiga mari lenana GSC gi chairman TS mera tombi na phongdokhibada ngasi GSC amasung imumanu gi miyoi singna laikidraba gi asiba haksang lauribase lainga kan natraga kanagumba amata ga yasinaba leite GSC na taliba demand sing phangber phawba makha taba khongjang sing changsen khiga Misi asigi mari lenana GSC ki maikaidagi police department amari sarkar da pifam thopa cherol sing pisin khre DC yauna mari lenaba department sing da su waka cherol kaya pisin khre marak sida laikhidrabagi imung manung amasung GSC na miyam ga punna tanarapa matungda asiba haksang ase aroiba mathong mungam pangthoknaba laukhibane sarkar gi maikaidagi su athuba matamda laikhidrabagi post mortem gi report GSC da phanghanbiyo medical directorate na su misi asida senariba doctor sing gi mathakta su chap chaba charak pigadabane haikhe Relic camp ta punna thambiyo haina phongdorakre haukiba sahi 2023 gi May 3 dagi Kuki narco terrorist sing namai tai sing da landarakibana maram oiraga relic camp sing amasung fabricated house sing da leiriba IDP kya ge imung manung sing tokhai na relic camp ta thambiri mapa macha masin manaw tokhai na thambana IDP sing da awaba se thengpiri haina relic committee Manipur na thadorpa cherola mana haidi cherol sina makha tan hairibana ana ayek yarappu matamda seba tauna ba amasung yengsingadaba sing tokhai na leikibadagi khudongcha daba kya mai halle lengak ta makhoi bu punna thambina ba hajar bu suta bi ba leitre yum kai mai tha ke badagi thawai hengna ba lanjelak la ba matong IDP singbo relic camp ta amuk lengak na imung kaya bu thugai de masina maram oiraga mapa masa masin manaw gi nuksi lipun lapna halakle maram aduna IDP singi imung manung punna relic camp ta thambiyo haidi Isa hat kibada chenaba sing mara leite hairagadi isa na aranba tarbanina mama ai oina hatokpiro haina karuna na phongdokre Isa hat kibada chenabane haina pharaba singna asumbani mara leitabani hairagadi isa na aranba tarbanina mama ai so hatokpiro haina leikidraba maitai salai thiam allies leogi apope thiam karuna na pendaba wafam kya phongdokre sahi asigi July 3 ta nupi amana thangna thenbadagi leikidraba maitai salai thiam allies leo mihat kamari lenana palace compound leiba Sri Govindaji Taba lambi da pham kiba wakan mi pham amada laikidrabagi apope thiam karuna na haikibada mahaki macha hatpada chenaba singna ngaside makoina achumbani mara leitabani haide makoina mara leitaba oirabadi lalibasi mama ai oina tahore phakriba makogi macha singdi matam khara khaktani uba phangloidaba matam khara leiraga belda oiraba sotholakani tha khara leiraga uba phangani adubo aigi isadi hatpi khrabani na handak mapuki oina uba phanglaroi si khraba isa uba su phanglaroi dabana aranba tahoraba mama aisu hatokpiro isaga punna laimin nazarurage isa laitrabani na hingbagi wahan thoksu laitre isa gi mihat kamari lenana GSC semduna wakan mifam kaya phamba laiba wathok ohana ba mama aina sinkide mingonda awaba piba pamde hojik logi matungina mara laiba sing police na phabani masida CSO club ka saugatpa tohaningde madugi mahota CSO amade club na asumba wild puthokpada mateng pangbiyo haike wakan mifam adu da saruk yakiba laikai gi mera paibi gi secretary yumnam IBM haike bada maitai salai thiam allies leo gi mihat asida senabani haiba taiba nganbi kauba ama police na pharaba matungda mahak mara laite mahak pulana lamjingbani hairibasi karamna hairibano makhoi Miyoi mari mangagi geng khutpu aduna Leo bu kauthoklaga atapa mafamda puraga lautunaraga hatkibane laikidraba Leo ge apokpi amasung miyamna asumbagi damak wakatpane hairaduna court na mihat asigi asumba wail puthokpiyo haikhe Illegal immigrants in Khandok Naba Manipur ge MP singna parliament da akanba pressure to hom thoi haina phongdokre
lambi gi naget lam khopsil lebasang gi matakta akan be eviction drive chathabagi matakta Manipur thukaina ba amasung Manipur mun gi haina honariba achoba encroacher sing oiriba illegal immigrants sing gi matakta su akan be eviction chathana ba mamang tha July 19 da Manipur sarkar gi commissioner home na thokiba office memorandum adu kaya yamna thabak to ontokrabagi haina social worker Sanjoy Hantemna hanglakle makata na hairakle bana Manipur sarkar gi commissioner secretary home na thokiba office memorandum adu da illegal immigrants sing sangsilakpa thingna ba amasung illegal immigrants sing leiramgani singna ba mafam singda district task force committee semduna makoibu takthokna ba akan ba instruction pi kibane hojik state asida mapung oina tampaki district sing haibadi Imphal East Imphal West Thobal Bisnupur na singba mafam singda lambi gi nageta lam khopsinduna miyamda apan ba piriba encroacher singi pathakta chathariba eviction gi thaba ase afaba khongthang amane PR government gi matamda phangba khudongchaba amani haina taramna oi adubu state asida khwaidagi hana eviction tawgadabadi Myanmar amasung Bangladesh tagi sangsilaktuna miyam marakta khunda leitaduna laisin khraba amasung Manipur thugaina ba separate administration amasung union territory pigadabani haiduna Manipur munna bu honariba misam miyam kaya tamthina hatokpa ngamliba illegal immigrants singi mathakta eviction tawba aduni maramaduna July 19 da thokiba instruction adugi matungena illegal immigrant kaya yamna detect tawba ngamkhrabage masing langamdaba illegal immigrant kaya khandokpa ngamdana lairingai chera asida census amasung delimitation tawna bu honaragliba asichu khwaidagi laibak thiba amane illegal immigrants sing khandokpa ngamdringai da census amasung delimitation tawba yaroi Manipur dagi athuba matamda illegal immigrants sing khandoknaba lamdam asidagi miyamgi mihut oina satkhirba MP singna hojik sathariba parliament asida marik sumba wafam puthokuna akanba pressure tawgadabani hairi Manipur wathoki waroisin purakna ba thadau NP na maitai CSO singa wari sana ba haina kangla pawge editorial da thamlakle 2023 gi May 3 da ki chen Kuki jo kanglu ki mioi singla Manipur ge apun ba saktam thugaina ba khanghaudana landara ke bagi waroisin purakna ba lainga amasung miyam na honadana lakhi bagi manungsan na chaliba thas ke tarukta Thadau NP gi mihut sing Imphal da laktuna civil society organization gi mihut singa ahanba oina wari sana ba hawkhibadu thaganingai oi thorang asi thokliba wathok asigi warosin purakna ba akhana ba khongthang amani haina lawi warosin purakna ba lakolakliba khongthang asta kangluk khodimak na mapung phana sagatpon thoi masigi ona taina bada miyam gi maraktagi social media da magi aningba apama da comment piba tawroidabani nakalani gi mukna riba marakta puna phaminaduna wari sana na ba hona ba haibasina khwaidagi asumba khongthangni malemgi lebak singi manungda lebak amaga khulaigi muknaba lalbu oigera natraga meyoi kanglup singi marakta ungkhanaba thokodagi hana sunaba kangluki irang communal riot achingba tholakpagi warosin wari sanaraga sangtainaba porakhiba ngaktane amaromdana lebak anigi marakta khulaigi muknaba arm conflict lepa leitana thoktaba nate mapangal kanba natraga asobo lebak singna apikpo lebak singi marakta landaduna kudum chansinduna loilam sandokpagi wathok singsu leiri loinana asobo miyoi kanglupna apikpa kanglupu yosin naba honaba amade yosin khibagi wathok sing leitaba nate phuruk kalupki oiba wathok asidi leba amagi manungda leiriba miyoi singi marakta thokpa kanglupki irang oibana warosin puroknaba honabada araiba oi leba amagi matakta soknaba laldi misimina amadi ama ataya na thokpagi matakta warosin puroknaba honabada ahum suba leba third country amana mayai leptuna khongpham handoknaba honaba sange Manipur da chen Kuki zone landarakpadagi thokliba wathok asi kalokki irang ni hana lawgi dawribara haibasini landarakliba asida mafalamgi khut yawbadagi apaba makhalgi langi khulai sizinaba amadi drone sizinaduna nongtaktagi bom thadaduna attack sathaduna mitai miyambu paktakna na mihat satharakibadagi khudam jangdam leiraba wathok oire Myanmar ga lalhok chathariba khulai paiba PDF na singba lalholo kharage khulai paiba singna ngamkhai lan silakla attack satharakibadagi wathok asi kanloki oiba wathok ni haibage kholau leiri landarakhiba singna makogi oiba demand pandam ni hairibadi Manipur bu mase tana thugairaga makogi tonganba legislation leiba ama semgani haiba oibana wathok asi colonialism natraga imperialism ki mami chaun tai adubu mukna ribasi ki warosin puraknaba India government peace process satharibasi ki mathakta langi saitheng mayok nariba kanglop singi marakta punna phaminaduna warosin puraknaba wari saba haurakliba asimakti aphaba khongthang ni lawi haina kangla pawge editorial thamlakle